Mayam ay Martina Mayang Lambam. Ngasidi kang lecha-singda yamna kanagadaba paujel amatang pizage madudi. Rims Roadta laiba Babina Diagnostic ki hek mayoknabada laiba Vision Work. Haribo optical asina quality lairaba anoki frame amadi lens loinana experience lairaba optometrist amana mit yengba yauna pulapta supnatagi lupa listing amakakta laujagani. Khudong chaba sibu pambiba kang lecha-singna aikhoina pizariba contact number da pau biro. Potpham ima Eteima Tathot le ai ngasi pochise phanbi ko Karino ne ngasi sibu ai dukan sibu tumit kang amta paidri sibu Ya dun to amta sa ta tare ngasi Matao, toge. Ai di Eteima Tathot ki kwase. Nong tang sahodraba. Laifam chabam tuhong amat khang jang tina taw di Eteima Tathot nan aise. Ngao holaga. Tawi Eteima Tathot ki Potpham da nataw pushalaga. Nataw gi maisu kita yenguni. Taw sansi. Eteima jeng asiri sathi fajarame. Eteima di masagi dum fazalai dudi. is noizu haijan bayarina pa haijali ai sibu asengbugi fajabrane Fazai dai Eteima. Eteima asiri sathi fajai. Eteima na wani gi hawa kwa mataban di shimbiru. hoi hoi Ta thimbu Aw. kwa sa bala iro Ai su kwa ta shimbiru. Tap- Aw. taptadi kaino Nang het na ko. Ado. Ani si kanano. moi ni siro koi le kai nau panga tani Ado. Ang muna shimbiru ko. koi